Myanmar Air Force da Russia ki 4th generation Sukhoi 30 taruk lay 4th generation MiG-29 multi-role fighter jet kunthani palay China ki 4.5 generation fighter JF-17 13 lay Chengdu J736 lay attack helicopter su Mi-35 piece lay missile sing su loina lay aduga landa sizinadriba sikarigino Israel di Hamas landa loina sizinay Arriva fighter jet ki bomb khara thadarakpadagi hena ahenba mata taude missile sizinade supersonic fighter jet sing asidi PDF EAOs ki anti-aircraft gun chang basunate missile kabloglaba fawba masagi anti-missile system early warning system radar yobang aktani chumnagi bomb khara thada banadi target chumna pangani paloi su khangbanate conventional war Israeli US NATO reside strategic installation singda fighter jet tagi missile bomb thadaraba matung half hour manung da attack helicopter singna amuk lemhawa sing adu tembani matung special combat unit singna ground attack tawgani matung da artillery infantry na amuk control tawgadabani Myanmar military junta gi lan mawong se cost effective oina na bohona bada military installation mayam manghali lan matam yamna changhali unnecessary military casualty hengathali hauzik fawa Myanmar military junta na supersonic fighter jet missile ama fawa kaptre attack helicopter su sizinadri military hona ba utility helicopter du di rifle amana su adum panfam chana palaga di adum kaibani kalam nagi lakhocher ke lengak na miyam gi damakta tawkiba thabak sing pauthang na ba tawhaide Manipur lengak haidina leiriba si lengak miyam gi aifana ba amadi matam gi oina sakho thorang gi thabak sing paikhana ba amadi tungi mirol gi damakta khanduna afaba thabak tawna bani haibase ekhoi gi lengak loi singna khangfam thoi yamna nungai tribadi hauze lengak sasan tawriba Manipur lengak asida minister oina thau puriba kayana makoina matam gi oina paikhali ba thabak thoram sing adu masagi frit khawdei puthokpa senfamna sengot sagat pagum ngang sakpata bada nungai taba haibadu oiri aina mantri oiringaida lambi semlambani aina community hall sarambani aina thong sarambani adu torambani ada torambani haiduna miyam tin mafamda ngang sakpa matamda miyamna aduki matik pena daba haibadu oi miyam gi damakta laingak loi singna thabak kaya toramba matamda pauthangna duna miyamda ngang basakpa haibasi tasengna tahoidabani khudam oina prime minister Narendra Modi gi laingak sasan matamda lemna cheng piduna chari badu kawrabra Karamba sarkar gi matamda miyamda cheng lemna piduna pijaba yawkhrabage haiduna thibong panuna pauthang na duna nganglakpa matamda miyamna aduki matik nungai taba haibadu oi aikhoi gi sarkar gi matamda ana layengbagi senthang lemna fanganduna punsi kaya kankiba natraga karamba lenga ki matamda CMST card ki khudong chaba miyamda fangan khrabage haiduna nganglakpa matamda su miyam gi thamoi sokpa haibadu oi maduna pauthang na duna ngangba sakpa haibasi miyam gi ruchingba oiriba amadi lengak loisingna tawfam thoktabra haina khali ngasi lengak sasan tawbo yawriba lengak loising asi mikhalgi matamda miyamna bot piduna miyamgi mihut oina khallaba matungda minister MLA oikhibani haibasi kawfam thokte mikhalgi matamda miyamna khut lonaduna bot pinabiu miyamgi pawkholoi oijage haiduna bot ki bikhani duna mai pakraba matungda miyamu lalon pot oina khanbagi thabak asi khak tawreidabani miyamu taibang mapu makni khanduna ikhoi gi lengak loisinga miyamga matam leiba khibikta afawa mari thambatai loinana asan mami yengduna tungi mirol gi damakta khanduna afawa singtha ningai oiba thabak sing pangthokna bahona gadabani pumnamak asi nathai ramlaga sakti pairingai matamda miyamu thawoi usetana selna leibi yaba posakum khalakpa tarabadi miyamgi mihut oibagi magun adu arematai haibasi masu khangba chungani Hauzik Manipur gi oiriba phiba manse ekhoi gi lengak loisingna pukchel sengna leibak miyam gi thabak toramlaba maraibak Manipur bu thamoi sengna nungsiramba tarabadi oiriba phibam asi oiramloi karam lengak sasan gi matamda Manipur kang khong chai khibage mihar mipundana thalaba lamdam oikhibage haibadu puwari gi lamai da mayek sengna adumak iduna lehogani haibasi lengak sasan tawriba sina khakawpham thokte ngasi Manipur da tholiba thakun helaba lanasi kanana thoan khibano haibasi ekhoi gi lengak loisingna khangpham thoi aduga lanasi loisinuna ingtapa Manipur amo henna bokhona bada lawfam thokpa thaudang adusu chapchana lawba ngamna bokhona fam thoi adubu yamna nungai tribadi Delhi dagi chabi tharaga chatpa garigum Delhi gi luchingba singna phammu hairaga phamba lepu hairaga lepagi mawongda isagi wakhalna lengak sasan tawba ngamda badagi Manipur kang khong chairakpani haibasisu thoina laloidra haina khali masigi mayek sengna ba khudam haibabu Manipur da tholi balana si loisina bohona bada barat lengak na ngasi fawba lawfam thokpa thaudang adu lawdana tumina leithokli aduga Manipur lengak ki maikai degi su Delhi gi luchingba singda ichang thauna lan asi loisina bohona haiduna ngasi fawba haijaba ngamdri loina na Bharat ki Prime Minister ga Manipur gi CM ga unabagi matam fawba pibidana leiri
Masina Bharat Leingakna Manipurda yengliba miyeng asi karamba miyengno haibadu ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯪꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯀꯌꯥꯅ ꯃꯈꯣꯏꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯃꯁꯥꯒꯤ ꯐ꯭ꯔꯤꯠ ꯈꯥꯎꯗꯒꯤ ꯄꯨꯊꯣꯛꯄ ꯁꯦꯜꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯃꯤꯌꯥꯝꯗ ꯄꯥꯎꯊꯪꯅꯗꯨꯅ ꯉꯥꯡꯕ ꯁꯛꯄ ꯍꯦꯛ ꯌꯥꯎꯔꯤꯕꯁꯤ ꯇꯧꯍꯩꯗꯦ ꯍꯥꯏꯕꯗꯨ ꯈꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯗꯕꯅ ꯆꯨꯝꯒꯅꯤ ꯂꯣꯏꯅꯅ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨ ꯁꯥꯒꯠꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ